ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯡꯒꯤ ꯏꯃꯧ ꯂꯧꯕꯤꯁꯤ꯫ ꯂꯥꯏ ꯅꯤꯡꯗꯨꯅ ꯃꯂꯥ ꯆꯠꯂꯝꯕ ꯒꯣꯄꯥꯜꯅ ꯃꯃꯤꯠꯇ ꯏ ꯀꯥꯔꯗꯨꯅ ꯉꯪꯂꯗꯨꯅ ꯂꯥꯎꯔꯛꯏ, "ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯅꯨ, ꯅꯪꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥ ꯐꯖꯔꯒꯅꯤ꯫ ꯆꯠꯆꯈ꯭ꯔꯣ, ꯅꯍꯥꯛꯁꯨ ꯆꯤꯡꯗ ꯂꯩꯖꯔꯨꯔꯣ, ꯇꯝꯕ ꯐꯪꯂꯦꯗꯅ, ꯅꯁꯨꯁꯨ ꯐꯪꯂꯦꯗꯅ, ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯅꯨ"꯫ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯅꯆꯥꯁꯤꯕꯨ ꯆꯤꯡꯃꯤ ꯑꯣꯏꯈ꯭ꯔꯣ, ꯅꯇꯨ ꯅꯆꯥ ꯊꯤꯔꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯣꯖꯥ ꯑꯣꯏꯕ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯏ ꯄꯥꯕꯨꯡꯅꯗꯤ ꯏꯆꯥꯁꯤ ꯀꯔꯤꯗ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯗꯦꯗꯣ, ꯅꯥꯝ ꯁꯣꯜꯂꯤꯕꯅꯤ ꯃꯂꯥ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯧꯗꯤ ꯇꯧꯗ꯭ꯔꯦꯗꯣ꯫ ꯁꯣꯏꯔꯛꯂꯒ ꯑꯩꯉꯣꯟꯗ ꯍꯦꯛ ꯏꯟꯊꯣꯛꯄ, ꯁꯤꯕꯨ ꯑꯩꯗꯒꯤ ꯏꯆꯥꯔꯣ? ꯕꯦꯕꯥꯔ ꯂꯩꯇꯅ ꯉꯥꯡꯕ ꯁꯥꯔꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯆꯥ ꯏꯕꯣꯍꯜꯒꯤ ꯃꯋꯥ ꯃꯄꯥꯎꯁꯦ ꯍꯦꯛ ꯇꯝꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤ, ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯇꯤ ꯔꯥꯙꯥꯀꯨꯟꯗꯗ ꯆꯠꯈꯤꯕ ꯑꯃ꯫ ꯅꯍꯥꯛꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯅꯥꯝ ꯁꯣꯜꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯎꯕ ꯃꯤꯅ ꯀꯣꯛ ꯅꯣꯜꯂꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯙꯔꯃ ꯉꯥꯛꯇꯕ ꯃꯍꯥꯛꯄꯨ ꯏꯆꯥꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯥ? ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯆꯥꯎꯕꯤꯅ ꯀꯞꯇꯨꯅ, "ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤ, ꯑꯩꯗꯤ ꯍꯨꯟꯗꯣꯛꯆꯕ ꯉꯝꯖꯔꯣꯏ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗꯕꯒꯨꯝ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯤꯄꯥ ꯏꯕꯣꯍꯜ ꯑꯁꯤ ꯎꯈ꯭ꯔꯨꯜꯗ ꯑꯣꯖꯥ ꯑꯣꯏꯈꯤꯕ ꯆꯍꯤ 5 ꯁꯨꯔꯦ꯫ ꯃꯍꯥꯛ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯧꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯄꯥ ꯃꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯔꯕ ꯃꯆꯥꯅꯤꯄꯥ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯖꯕ ꯑꯁꯤꯅ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯑꯃ ꯂꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯕꯨꯡ ꯒꯣꯄꯥꯜ ꯑꯁꯤ ꯄꯪꯀꯣꯠꯅꯤ꯫ ꯂꯥꯏꯅꯤꯡꯕꯅ ꯃꯂꯥ ꯆꯠꯄꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯂꯥ ꯊꯥꯗꯣꯛꯇꯦ, ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯇꯨꯝꯕ ꯆꯠꯄ ꯉꯝꯅꯗꯦ꯫ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯜ ꯏꯄꯥꯛ ꯄꯥꯛꯅ ꯉꯧꯔꯣꯛ ꯉꯧꯅ ꯊꯤꯜꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯕꯗꯤ ꯆꯟꯗꯣꯜꯒꯤ ꯆꯤꯡꯃꯨꯛ ꯂꯪꯅ ꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯂꯥꯒꯤ ꯂꯤꯛꯁꯤꯡ ꯑꯁꯤ ꯒꯨꯔꯨꯅ ꯇꯝꯕꯤꯔꯝꯕ ꯏꯁꯇꯗꯦꯕꯒꯤ ꯅꯥꯝꯇ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯅꯥꯝꯁꯨ ꯍꯥꯞꯆꯤꯟꯕ ꯆꯜꯂꯤ꯫ ꯁꯟ ꯆꯪꯂꯛꯄ ꯂꯥꯎꯏ, ꯁꯦꯟꯗꯥꯡꯅ ꯐꯧ ꯆꯥꯕ ꯇꯥꯟꯊꯣꯛꯏ, ꯑꯉꯥꯡ ꯂꯥꯡꯕ ꯆꯩ, ꯃꯤ ꯂꯥꯛꯄ ꯀꯧꯏ, ꯋꯥꯔꯤꯁꯨ ꯁꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯂꯥꯗ ꯆꯟꯗꯕ ꯅꯥꯝ ꯂꯩꯇꯦ꯫ ꯖꯒꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ, ꯏꯁꯣꯔꯒꯤ ꯅꯥꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯂꯥꯗ ꯆꯟꯗꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯊꯣꯏꯕ ꯒꯨꯟ ꯑꯃꯁꯨ ꯂꯩꯔꯤ, ꯑꯃꯥꯡ-ꯑꯁꯦꯡ ꯑꯁꯤ ꯌꯥꯝꯅ ꯈꯥꯏꯗꯦꯛꯏ꯫ ꯅꯣꯡꯃꯗ 10ꯔꯛꯇꯒꯤ ꯇꯥꯗꯅ ꯏꯔꯨꯖꯩ꯫ ꯃꯄꯥꯟ-ꯏꯄꯥꯟ ꯊꯣꯛꯄꯗ ꯑꯁꯦꯡ ꯑꯃꯥꯡꯅ ꯈꯥꯏꯔꯤꯕ, ꯌꯦꯠ ꯑꯣꯏꯅ ꯈꯥꯏꯔꯤꯕ, ꯑꯁꯦꯡ ꯑꯃꯥꯡꯅ ꯈꯥꯏꯕꯅꯦ, ꯃꯂꯥ ꯆꯠꯄꯅꯦ, ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯍꯜꯅ ꯇꯥꯡꯈꯨꯜ ꯆꯅꯨ ꯑꯃ ꯂꯧꯔꯛꯄ ꯑꯁꯤꯗ ꯀꯌꯥꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯕ꯭ꯔꯥ? ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ꯫ ꯏꯕꯣꯍꯜꯅ ꯏꯔꯛꯄ ꯆꯤꯊꯤꯅꯤ꯫ "ꯏꯃꯥ, ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯋꯥꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ"꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕꯤ ꯍꯔꯥꯎꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯁꯨ ꯑꯃ ꯃꯃꯥꯡꯗ ꯐꯜ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯔꯛꯄꯒꯨꯝ ꯈꯟꯈ꯭ꯔꯦ꯫ ꯃꯁꯨ ꯅꯤꯄꯥꯕꯨ ꯃꯁꯛ ꯎꯅꯤꯡꯕꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯆꯤꯡꯃꯤ ꯃꯃꯧꯅꯤ, ꯂꯝꯅ ꯑꯔꯥꯞꯄꯅꯤ ꯍꯥꯏꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯆꯦ ꯃꯆꯜꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ "ꯑꯩꯈꯣꯏ ꯏꯕꯣꯍꯜꯒꯤ ꯅꯥꯛꯇ ꯆꯠꯄ ꯇꯥꯔꯦ, ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯦ꯫ ꯏꯁꯨꯗꯣ ꯃꯄꯨ ꯃꯕꯦꯟ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯣꯏꯔꯗꯨꯅ ꯄꯪꯀꯞ ꯀꯞꯂꯝꯕ ꯇꯥꯔꯦ꯫ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯏꯁꯨꯒꯤ ꯅꯥꯛꯇ"꯫ ꯆꯥꯎꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯊꯣꯡꯂꯗꯨꯅ ꯒꯣꯄꯥꯜꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯏꯟꯁꯥꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯪꯗꯦꯅꯦ"꯫ ꯒꯣꯄꯥꯜꯅ ꯆꯈꯣꯝ ꯈꯔ ꯆꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣꯅꯦ ꯑꯉꯥꯡ ꯍꯥꯏꯕꯕꯨ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯕꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯒꯦ ꯃꯇꯥꯒꯨꯝ, "ꯃꯥꯏ ꯄꯥꯕꯨꯡꯁꯨ ꯐꯠꯃꯟꯗꯦꯀꯣ, ꯅꯆꯥꯅꯤ ꯅꯁꯨꯅꯤ, ꯃꯤꯆꯥ ꯃꯤꯈꯨꯟꯁꯨ ꯅꯠꯇꯦꯗꯅ"꯫ ꯒꯣꯄꯥꯜꯅ, "ꯆꯥꯎꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯣꯍꯜꯒꯤ ꯋꯥꯔꯅꯦ? ꯏꯕꯣꯍꯜꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ? ꯅꯁꯨ ꯅꯤꯄꯥꯗꯣ ꯌꯥꯝꯅ ꯐꯖꯩ, ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯩꯗꯣ, ꯑꯗꯨꯕꯨ ꯃꯄꯨ ꯃꯕꯦꯟ ꯂꯩꯖꯗꯕꯒꯨꯝ ꯇꯔꯛ ꯇꯔꯛ ꯂꯩꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ"꯫ ꯒꯣꯄꯥꯜꯅ ꯆꯥꯎꯕꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫
ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯍꯥꯛ ꯅꯪꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯙꯔꯃꯒꯤ ꯑꯣꯟꯅꯕ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯇꯕ, ꯁꯥꯒꯩ ꯅꯥꯇꯩ ꯅꯥꯔꯛ ꯇꯥꯒꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ? ꯅꯍꯥꯛ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯛꯀꯅꯨ. ꯅꯪꯒ ꯑꯩꯒ ꯋꯥ ꯄꯉꯥꯡ ꯉꯥꯡꯅꯔꯛꯂꯕꯗꯤ ꯍꯅꯨꯊꯪꯗ ꯐꯖꯕ ꯑꯣꯏꯔꯔꯣꯏ. ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯜꯂꯛꯂꯒꯅꯨ. ꯆꯥꯎꯕꯤ: ꯃꯥꯏ ꯄꯥꯕꯨꯡꯅ ꯙꯔꯃꯗ ꯃꯍꯥꯏ, ꯅꯆꯥꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯦ. ꯃꯁꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯙꯔꯃꯗ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ? ꯒꯣꯄꯥꯜꯅ: ꯏꯆꯥ ꯏꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯃꯥꯖꯅ ꯌꯥꯗꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ? ꯑꯩꯍꯥꯛꯅ ꯊꯤꯜꯂꯤꯕ ꯆꯟꯗꯜ ꯑꯁꯤ ꯄꯪꯊꯤꯟ ꯊꯤꯟꯖꯤꯟꯕ ꯅꯠꯇꯦ. ꯏꯁꯥꯒꯤ ꯙꯔꯃ ꯉꯥꯛꯀꯗꯕꯅꯤ. ꯆꯥꯎꯕꯤꯅ: ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯩꯒ꯭ꯌꯥꯅ ꯁꯦꯡꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ. ꯒꯣꯄꯥꯜ: ꯀꯨꯔꯥꯟ ꯐꯥꯡꯕ ꯍꯩꯔꯦꯅꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ. ꯅꯪꯅ ꯏꯃꯣꯍꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ. ꯂꯥꯛꯂꯨꯔꯕꯗꯤ ꯑꯩꯒꯤꯁꯤꯗ ꯆꯪꯕꯤꯔꯛꯀꯅꯨ. ꯅꯆꯥꯅ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈ꯭ꯔꯣ. ꯆꯥꯎꯕꯤ: ꯆꯥꯎꯕꯤꯅ ꯈꯨꯝꯂꯛꯏ, ꯆꯠꯂꯕꯁꯨ ꯆꯠꯆꯈꯤꯒꯦ. ꯂꯩꯌꯨ ꯍꯥꯏꯔꯒꯅ ꯂꯩꯖꯒꯦ. ꯃꯥꯏ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯖꯔꯛꯄꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ. ꯃꯥꯏ ꯄꯥꯕꯨꯡꯅ ꯐꯩ ꯍꯥꯏꯕꯁꯨ ꯇꯧꯕꯤꯌꯨ. ꯀꯅꯥꯅꯕꯨ ꯑꯃꯥꯡ ꯑꯁꯦꯡ ꯑꯁꯨꯛ ꯍꯥꯏꯕ ꯏꯃꯨꯡꯗ ꯅꯆꯥꯅꯁꯨ ꯐꯥꯎꯕ ꯑꯃꯥꯡ ꯑꯁꯦꯡ ꯈꯪꯖꯤꯜꯂꯛꯂꯦ. ꯕꯥꯃꯣꯟꯒꯤ ꯑꯩꯒ꯭ꯌꯥ ꯊꯧꯔꯥꯅꯤꯁꯤꯡ ꯑꯁꯦ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯂꯧꯕ ꯌꯥꯎꯔꯤꯁꯦ. ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯨ ꯕꯥꯃꯣꯟ ꯃꯧ ꯑꯣꯏꯔꯤ. ꯑꯁꯨꯝꯅ ꯃꯔꯨꯞ ꯃꯔꯨꯞ ꯁꯣꯜꯂꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯎꯕꯤꯗꯣ ꯎꯈ꯭ꯔꯨꯜ ꯌꯧꯈ꯭ꯔꯦ. ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯃꯣꯠꯂꯕ ꯍꯪꯒꯣꯏꯔꯕ ꯁꯪꯁꯥꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ. ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ, ꯏꯁꯪ ꯁꯪꯕ ꯆꯤꯡꯒꯤ ꯂꯝꯗꯝ, ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯂꯨꯔꯕ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯗ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯅ ꯏꯔꯪ ꯔꯪꯅ ꯊꯣꯛꯂꯛꯄꯒꯨꯝ ꯎꯔꯝꯃꯤ. ꯍꯦꯛ ꯌꯧꯕꯒ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯃꯣꯃꯣꯟꯗꯧꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ. ꯏꯁꯨꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯏꯃꯣꯍꯟꯕꯨ ꯃꯥꯜꯂꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯥꯜꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ, ꯅꯪꯗꯤ ꯀꯝꯗꯧꯔꯤ? ꯅꯥ ꯌꯦꯛꯇꯦꯗꯅ. ꯏꯃꯥꯗꯤ ꯅꯍꯥꯟꯅ ꯂꯥꯛꯂꯒꯗꯕꯅꯤ. ꯍꯛꯆꯥꯡ ꯈꯔ ꯃꯨꯟꯅꯔꯦ. ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯨ ꯃꯃꯧꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤ. ꯎꯈ꯭ꯔꯨꯜꯒꯤ ꯃꯃꯧ ꯑꯗꯨ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯉꯥꯏꯁꯦ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯄꯥꯅꯥꯎ ꯁꯤꯡꯅꯥꯎ, ꯎꯍꯩ ꯋꯥꯍꯩ ꯂꯐꯣꯏꯅꯆꯤꯡꯕ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯇꯝꯄꯥꯛꯀꯤ ꯃꯉꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯣꯜꯄꯣꯠ ꯇꯝꯂꯝꯃꯤ. ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯁꯥꯟꯇꯤ ꯀꯧꯔꯝꯃꯤ. ꯁꯥꯟꯇꯤ, ꯃꯄꯥ ꯑꯗꯨꯅ ꯃꯉꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤꯅꯤꯗꯣ. ꯅꯈꯣꯏꯅ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯗꯦꯗ. ꯏꯆꯜ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯗ ꯃꯉꯥꯏꯔꯦ. ꯆꯥꯎꯕꯤꯅ: ꯀꯔꯤꯒꯤ ꯊꯥꯗꯣꯛꯅꯒꯗꯒꯦ? ꯏꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯂꯕꯗꯕꯣ. ꯏꯁꯨꯕꯨ ꯃꯤꯔꯥꯏꯒꯗꯕ ꯃꯤ ꯂꯩꯇꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ, ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯏꯁꯨꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ. ꯇꯥꯡꯈꯨꯜ ꯆꯅꯨ ꯁꯥꯟꯇꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅꯤ. ꯇꯣꯡꯒꯥꯟꯅꯕꯤ ꯁꯥꯑꯣꯡꯅꯤ. ꯃꯁꯛ ꯃꯇꯧꯅ ꯉꯧꯔꯗꯨꯅ ꯔꯥꯁꯤ ꯂꯩ. ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯕꯤ ꯑꯃꯅꯤ. ꯃꯅꯦꯝꯅ ꯌꯦꯡꯖꯔꯗꯨꯅ, ꯁꯥꯟꯇꯤ, ꯅꯪꯕꯨ ꯀꯣꯏꯒꯅꯨꯅꯦ. ꯏꯅꯦꯝꯕꯨ ꯅꯃꯥꯒꯨꯝꯅ ꯈꯜꯂꯨꯅꯦ. ꯅꯍꯥꯛꯅ ꯏꯪꯕ ꯇꯞꯄ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯔꯛꯇ꯭ꯔꯦ. ꯁꯥꯟꯇꯤꯅ ꯏꯇꯞ ꯇꯞꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯀꯌꯥ ꯈꯪꯗ꯭ꯔꯤꯅꯦ. ꯏꯀꯨ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝꯅ ꯂꯥꯏꯅꯤꯡꯏ ꯍꯥꯏꯅ ꯇꯥꯏ. ꯆꯥꯎꯕꯤꯅ ꯅꯣꯛꯂꯗꯨꯅ, ꯅꯄꯨ ꯏꯕꯨꯡꯉꯣꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯟꯗꯨ ꯎꯔꯕꯗꯤ ꯅꯍꯥꯛꯇꯤ ꯄꯨꯡꯉꯛꯀꯅꯤ. ꯅꯀꯨ ꯍꯣꯏꯗꯤ ꯙꯔꯃꯅꯤ ꯍꯥꯏꯗꯨꯅ ꯃꯑꯣꯡ ꯑꯃꯅꯤ. ꯁꯥꯟꯇꯤ: ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯌꯥꯅꯕ ꯈꯔ ꯇꯥꯛꯄꯤꯌꯨ. ꯇꯝꯄꯥꯛꯇꯁꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ. ꯆꯥꯎꯕꯤꯅ: ꯏꯃꯧꯅ ꯆꯠꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ. ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ. ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯃꯃꯧꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤ. ꯒꯣꯄꯥꯜ ꯑꯗꯨ ꯃꯊꯟꯇ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯛꯂꯦ. ꯃꯌꯨꯝ ꯑꯗꯨ ꯆꯤꯛꯃꯟꯈ꯭ꯔꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯃꯃꯤꯇ ꯃꯉꯥꯏꯔꯦ. ꯂꯥꯏꯅꯤꯡꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯆꯤꯛꯄ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯑꯣꯂꯥꯡ ꯑꯣꯁꯥꯎꯅꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ. ꯃꯂꯥꯒꯤ ꯂꯤꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯨꯅ ꯆꯠꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯞꯅ ꯆꯠꯂꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯤꯛ ꯑꯗꯨ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯆꯠꯄ ꯌꯥꯗꯗꯨꯅ ꯇꯣꯛꯄꯁꯨ ꯌꯥꯎꯏ.
ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯨ ꯉꯝꯗꯦ ꯀꯣꯏꯆꯠ ꯆꯠꯂꯤ ꯉꯥꯏꯍꯥꯛ ꯐꯝꯂꯕꯁꯨ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯎꯕꯤꯁꯤꯅ ꯇꯧ ꯁꯥꯔꯤꯁꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯁꯥꯎꯅ ꯆꯥꯎꯕꯤꯕꯨ ꯆꯩꯕ ꯉꯥꯡꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯑꯃ ꯑꯣꯏꯔꯛꯂꯤ ꯊꯥ ꯑꯃꯔꯣꯝ ꯀꯥꯏꯅꯔꯛꯂꯕ ꯑꯁꯤꯗ ꯒꯣꯄꯥꯜꯁꯦ ꯅꯣꯡꯃꯗꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯎꯈ꯭ꯔꯨꯜꯒꯤ ꯒꯥꯔꯤ ꯊꯝꯐꯝꯗ ꯂꯥꯛꯂꯝꯃꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯦꯛ ꯎꯕꯗ ꯈꯪꯉꯤ ꯆꯩ ꯑꯁꯤꯅ ꯐꯨꯒꯤ ꯒꯣꯄꯥꯜꯅ ꯎꯈ꯭ꯔꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯥꯎꯕꯤꯅ ꯍꯔꯥꯎꯗꯨꯅ ꯍꯩꯃꯥ ꯃꯥꯏ ꯄꯥꯕꯨꯡꯁꯦ ꯌꯧꯔꯛꯂꯦꯗꯅ ꯍꯥꯏꯔꯝꯃꯤ ꯒꯣꯄꯥꯜꯅ ꯃꯥꯏ ꯄꯥꯕꯨꯡꯒ ꯍꯥꯏ ꯁꯥꯔꯗꯨꯅ ꯅꯪ ꯑꯁꯤ ꯈꯪꯉꯤ ꯆꯥꯎꯕꯤꯅ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥꯗꯦ ꯃꯃꯧ ꯅꯨꯄꯤ ꯁꯥꯟꯇꯤꯗ ꯏꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡ ꯈꯨꯔꯨꯝꯃꯨ ꯂꯥꯎ ꯃꯥꯏ ꯄꯥꯕꯨꯡꯁꯦ ꯂꯦꯡꯂꯛꯂꯤ ꯁꯥꯟꯇꯤꯗꯣ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯜ ꯅꯤꯡꯊꯤꯅ ꯊꯤꯜꯂꯗꯨꯅ ꯅꯤꯡꯊꯤꯔꯕ ꯂꯥꯏꯕꯛ ꯑꯗꯨꯗ ꯁꯤꯟꯗꯨꯔ ꯄꯤꯛꯅ ꯅꯝꯂꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯐꯤꯗꯨꯞ ꯑꯃꯅ ꯃꯀꯣꯛ ꯈꯨꯝꯂꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯒꯣꯄꯥꯜꯕꯨ ꯈꯨꯔꯨꯝꯃꯤ ꯁꯥꯟꯇꯤꯒꯤ ꯅꯤꯡꯊꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯏꯃꯧ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯃꯤꯌꯥꯏꯔꯒꯗ꯭ꯔꯥ ꯁꯥꯁ꯭ꯇꯔꯅ ꯍꯥꯏꯔꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯙꯔꯃꯅꯤ ꯑꯊꯨꯝꯕ ꯎꯍꯩ ꯑꯃ꯭ꯔꯤꯇꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯁꯤꯕꯨ ꯆꯥꯎꯕꯤꯅ ꯅꯃꯧ ꯁꯥꯟꯇꯤꯅꯤ ꯏꯕꯣꯍꯜꯗꯤ ꯃꯥꯏ ꯄꯥꯕꯨꯡ ꯂꯥꯛꯏ ꯇꯥꯕꯗ ꯂꯣꯠꯈ꯭ꯔꯦ ꯀꯔꯤꯒꯤ ꯂꯣꯠꯈ꯭ꯔꯤꯕ ꯁꯥꯟꯇꯤꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯤꯄꯥꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯅꯤꯀꯣ ꯅꯍꯥꯛꯅ ꯋꯥꯔꯛꯆꯒꯗꯕꯅꯤ ꯅꯪꯗꯤ ꯅꯥ ꯌꯦꯛ ꯌꯥꯎꯗꯦꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯕꯤꯗꯣ ꯋꯥ ꯌꯥꯟꯁꯤꯜꯂꯛꯂꯦ ꯁꯥꯟꯇꯤꯁꯦ ꯃꯥꯏ ꯄꯥꯕꯨꯡ ꯃꯦꯇ꯭ꯔꯤꯛꯅꯤ ꯑꯣꯖꯥꯁꯨ ꯑꯣꯏꯔꯤꯌꯦ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯒꯣꯄꯥꯜꯅ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯄꯥ ꯑꯉꯥꯎꯕꯒꯤ ꯃꯆꯥꯁꯤ ꯅꯣꯛꯄꯨ ꯅꯣꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯈꯨꯔꯨꯝꯖꯔꯤ